ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯁꯦꯟ ꯉꯥꯛꯇ ꯁꯥꯟꯅꯗꯣꯏꯅꯦ ꯕꯣꯜꯁꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯄꯣꯈꯥꯏꯅꯕ ꯑꯗꯨꯗ ꯂꯣꯏ ꯌꯥꯎꯅꯔꯦ ꯗꯦꯜꯂꯤꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯌꯥꯝ ꯁꯥꯔꯦ ꯗꯦꯜꯂꯤ ꯀꯃꯥꯏꯅ ꯂꯩꯅꯔꯤ ꯃꯌꯥꯝ ꯁꯤ ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯂꯔꯁꯨ ꯄꯣꯈꯥꯏꯈ꯭ꯔꯦ AC ꯑꯅꯤ ꯍꯨꯝꯃꯦ ꯃꯩ ꯂꯥꯛꯁꯜꯂꯛꯇꯕꯤꯅꯤ ꯑꯃꯒ 100 100 400ꯇꯒ ꯌꯥꯝ ꯄꯤꯅꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯀꯣ BB ꯑꯦꯔꯦꯅꯥ ꯍꯥꯏꯕ꯭ꯔꯥ ꯃꯣꯏ ꯀꯌꯥꯝ ꯇꯧꯅꯔꯤꯗꯥꯏ B ꯕꯨꯠ ꯑꯦꯔꯤꯅꯥ ꯀꯥꯏꯅ ꯍꯣꯏ ꯃꯌꯥꯝ ꯕꯨꯠ ꯌꯥꯝ ꯍꯪꯅꯕꯗꯣ ꯁꯤꯗ ꯂꯩꯔꯤ ꯕꯨꯠꯈꯩꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯇꯣ ꯗꯦꯜꯂꯤ ꯂꯩꯇꯥꯔꯁꯨ ꯃꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯂꯧꯔꯤꯁꯦꯀꯣ ꯆꯤꯀꯟ ꯃꯥꯟꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯏ ꯕꯣꯜ ꯁꯥꯟꯅꯕ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯌꯥꯎꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯛ ꯇꯛ ꯇꯧꯁꯤꯜꯂꯛꯑꯣ ꯃꯌꯥꯝ ꯂꯥꯛꯀꯅꯨ ꯃꯤ ꯌꯥꯝ ꯂꯩ ꯑꯦ ꯑꯚꯥꯏꯕꯤꯅꯣ ꯀꯔꯣꯜ ꯕꯥꯒꯇꯒꯤ ꯂꯧꯕ ꯒꯥꯔꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯇꯣ ꯀꯔꯣꯜ ꯕꯥꯒꯀꯤ ꯀꯦꯔꯣꯁꯤꯟ ꯍꯥꯜꯂꯁꯨ ꯌꯥꯏ ꯍꯜꯂꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏ ꯂꯩꯅꯔꯤ ꯊꯕꯛ ꯍꯥꯟꯅ ꯐꯠ ꯆꯠꯊꯣꯛꯎꯁꯦ ꯍꯌꯦꯡꯁꯦ ꯁꯨꯇꯤꯅꯦ ꯋꯤꯛ ꯑꯣꯐꯅꯦꯀꯣ ꯁꯕꯁꯀ꯭राꯏꯕꯔꯁꯨ ꯏꯟꯁꯇꯥꯗ ꯀꯅꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯣꯏꯅꯦ ꯄꯥꯉꯟ ꯃꯩꯇꯩ ꯂꯣꯏ ꯁꯨꯅ ꯃꯤꯛꯁ ꯇꯧꯔꯒ ꯁꯥꯟꯅꯔꯅꯤ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯂꯩꯅꯥ ꯑꯗꯨꯝ ꯅꯥꯏ ꯒꯥꯔꯤꯁꯨ ꯂꯩꯅꯥ ꯑꯗꯨꯝ ꯅꯥꯕ ꯌꯥꯎꯏ ꯃꯔꯛ ꯃꯔꯛꯇ ꯇꯣ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯃꯌꯥꯝ ꯄꯦꯇ꯭ꯔꯣꯜꯅꯅꯦ ꯆꯥꯝꯃꯤꯁꯦ ꯑꯣ ꯑꯣꯐꯤꯁꯇꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏꯅꯦꯀꯣ ꯍꯧꯖꯤꯛꯁꯦ ꯇꯣ ꯄꯨꯡ 10 ꯆꯞ ꯆꯥꯅ ꯑꯣꯐꯤꯁꯇꯒꯤ ꯀꯔꯤ ꯃꯥꯜꯂꯤ ꯌꯦꯡꯉꯣ ꯃꯌꯥꯝꯁꯦ ꯆꯤꯀꯟ ꯃꯥꯟꯕ꯭ꯔꯣ ꯑꯗꯨ ꯆꯤꯀꯟ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯞ ꯍꯥꯏꯅꯀꯣ ꯁꯣꯌꯥꯅ ꯁꯦꯝꯕꯗꯣ ꯑꯗꯨꯗꯨꯅꯤ ꯎꯕ꯭ꯔꯥ ꯁꯦꯝꯕ ꯁ꯭ꯇꯥꯏꯜꯗꯣ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣꯀꯣ ꯃꯤ ꯈꯨꯠꯆꯤꯟꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯅꯗ꯭ꯔꯥ ꯁꯣꯝꯗꯁꯨ ꯈꯨꯄꯥꯛꯁꯦ ꯀꯃꯤꯡ ꯕꯦꯛ ꯍꯜꯂꯛꯏ ꯃꯌꯥꯝ ꯌꯨꯝ ꯆꯠꯅꯤꯡꯕꯒꯤ ꯑꯩꯅ ꯊꯕꯛ ꯉꯥꯏꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯊꯤꯅ ꯌꯦꯡꯉꯣ ꯅꯩꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯞꯅ ꯇꯧꯔꯂꯨꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯍꯧꯈꯤꯕꯀꯣ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦꯕ ꯑꯩ ꯃꯇꯝ ꯁꯨꯃꯥꯏꯅ ꯉꯥꯏꯔꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯄ꯭ꯔꯥꯏꯁ 102 ꯌꯧꯈ꯭ꯔꯦ ꯃꯌꯥꯝ 102 ꯁꯥꯊꯤꯔꯦ ꯇꯣ 102 ꯚꯥꯏ ꯍꯜꯂꯣ ꯃꯌꯥꯝ ꯊꯕꯛ ꯍꯜꯂꯛꯑꯦ 4:38 ꯑꯍꯤꯡ ꯅꯠꯇꯦ ꯑꯌꯨꯛꯅꯦ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯍꯜꯂꯛꯄꯗꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯈꯔ ꯑꯣꯟꯅꯔꯦ ꯇꯨꯝꯃꯒꯦꯀꯣ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯒ ꯍꯣꯔꯦꯟ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯑꯃꯨꯛ ꯐꯖꯅ ꯍꯧꯒꯠꯂꯒ ꯕꯣꯜ ꯁꯥꯟꯅꯁꯦ ꯑꯗꯨ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯇꯨꯝꯃꯒꯦ ꯕꯥꯏ ꯕꯥꯏ ꯍꯜꯂꯣ ꯃꯌꯥꯝ ꯇꯨꯝꯕ ꯍꯧꯒꯠꯂꯁꯦ 6:47 ꯆꯠꯂꯦ ꯑꯗꯣ ꯁꯨꯝ ꯊꯦꯡꯉ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯄꯨꯡ 8 ꯕꯣꯜ ꯍꯧꯗꯣꯏꯅꯦ ꯆꯨꯖꯥꯛ ꯑꯃ ꯑꯃꯨꯛ ꯏꯅꯥꯎꯄꯥꯅ ꯐꯨꯠꯄꯤꯔꯝꯃꯦ ꯁ꯭ꯋꯤꯠ ꯀꯣꯔꯟ ꯍꯥꯏꯅꯕꯗꯨꯅꯦ ꯌꯥꯝ ꯁꯣꯐ ꯑꯣꯏꯕꯗꯨꯅꯦ ꯁꯤꯁꯦ ꯌꯨꯝꯒꯤ ꯑꯃ ꯀꯟꯕꯗꯨꯝꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯀꯥꯕꯨꯗꯤ ꯌꯥꯝꯅ ꯁꯥꯗꯦ ꯑꯞꯄꯔ ꯒ꯭ꯔꯥꯎꯟ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯕꯨ ꯑꯁ ꯏꯁꯤꯡꯒꯨꯝꯕꯁꯤꯗꯤ ꯃꯄꯥꯟꯗ ꯀꯌꯥꯝ ꯁꯥꯔꯝꯃꯅꯤ ꯍꯥꯏꯕ ꯑꯩ ꯐꯖꯅ ꯈꯪꯉꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯒ꯭ꯔꯥꯎꯟꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯦꯟ ꯌꯧꯔꯦ ꯑꯁ ꯃꯦꯠꯁ ꯍꯧꯔ ꯂꯩꯔꯝꯃꯦ ꯃꯌꯥꯝꯗꯣ ꯃꯤ ꯌꯥꯝꯃꯦ ꯃꯦꯠꯁ ꯐꯖꯅ ꯍꯧ ꯂꯩꯔꯝꯃꯦ ꯉꯟꯇꯥꯅ ꯅꯪꯗꯤ ꯀꯟꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯥꯎꯂꯤꯟꯒꯤ ꯀꯩꯅꯣꯅꯦ ꯑꯁꯤꯗꯤ ꯗꯥꯏꯔꯦꯛꯅꯦ ꯁꯥꯎꯂꯤꯟꯗꯩ ꯍꯟꯗꯛ ꯂꯥꯛꯄꯅꯦ ꯗꯥꯏꯔꯦꯛ ꯋꯥꯔꯜ ꯀꯞꯀꯤ ꯋꯥꯏꯕꯅꯦ ꯁꯝꯃꯔ ꯕꯤꯜ ꯏꯟꯗꯤꯌꯥꯗ ꯍꯣꯏ ꯁ꯭ꯀꯨꯜꯅꯦ ꯁꯤꯁꯦ ꯁ꯭ꯀꯨꯜꯅꯦ ꯃꯌꯥꯝ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜꯅꯦ ꯗꯤꯜꯂꯤꯁꯦ ꯂꯩ ꯉꯝꯃꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯥꯏꯗꯩꯅꯣ ꯂꯥꯏꯔꯕꯅꯤꯅ ꯀꯨꯂꯔꯁꯨ ꯄꯥꯜꯍꯧꯗ꯭ꯔꯦ AC ꯑꯅꯤ ꯍꯨꯝꯃꯦ ꯃꯩ ꯂꯥꯛꯁꯜꯂꯛꯇꯕꯤꯅꯤ ꯑꯁ ꯍꯧꯖꯤꯛ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯨꯝꯕ ꯌꯥꯗꯦ ꯉꯔꯥꯡꯁꯨ ꯁꯃꯨꯗ꯭ꯔꯗ ꯍꯤꯞꯄꯒ ꯇꯨꯝꯕ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯑꯩꯅ ꯕꯣꯜ ꯀꯟꯅ ꯁꯥꯟꯅꯔꯨꯕꯒꯤ ꯅꯠꯇꯦꯕꯀꯣ ꯁꯤꯁꯦ ꯁꯥꯕꯒꯤ ꯍꯦꯟꯅ ꯊꯣꯛꯂꯛꯏꯕ ꯍꯨꯃꯥꯡꯅꯦꯕ ꯆꯣꯠꯄꯤꯅꯦꯕꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯅ ꯕꯣꯜ ꯀꯟꯅ ꯃꯌꯥꯝ ꯁꯥꯟꯅꯕꯒꯤ ꯊꯣꯛꯄ ꯍꯨꯃꯥꯡ ꯅꯠꯇꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯣ ꯗꯦꯜꯂꯤꯗ ꯁꯝꯃꯔ ꯐꯤꯜꯗ ꯁꯨꯃꯥꯏꯅ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯝ ꯗꯦꯜꯂꯤꯒꯤ ꯂꯩꯔꯤꯕꯈꯩꯗꯨꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯁꯤ ꯄꯣꯈꯥꯏꯅꯕ ꯑꯗꯨꯗ ꯂꯣꯏ ꯌꯥꯎꯅꯔꯦ ꯗꯦꯜꯂꯤꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯁꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯥꯕꯁꯤꯗꯤ ꯀꯩꯗ ꯍꯪꯒꯅꯤ ꯄꯨꯔꯥ ꯍꯥꯗꯋꯥ ꯁꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯝꯖꯤꯟ ꯁꯥꯀꯤ ꯌꯥꯎꯗ꯭ꯔꯤ AC ꯄꯣꯈꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯂꯔꯁꯨ ꯄꯣꯈꯥꯏꯈ꯭ꯔꯦ ꯁꯥꯗꯕ꯭ꯔꯣ ꯍꯧꯖꯤꯛ ꯗꯦꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯚꯥꯏ ꯌꯦꯡꯉꯣ ꯍꯨꯃꯥꯡꯁꯦ ꯑꯁꯦꯡꯕ ꯑꯁ ꯁꯤ ꯕꯣꯜ ꯃꯌꯥꯝ ꯁꯥꯟꯅꯕꯩ ꯅꯠꯇꯦꯕ ꯑꯃꯔꯣꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯔꯤꯅꯦ ꯁꯤ ꯁꯥꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟ ꯔꯨꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯗꯦꯜꯂꯤꯁꯦ ꯁꯥꯗꯕ꯭ꯔꯣ ꯅꯪꯗꯤ ꯁꯤꯕꯥꯏꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂ ꯀꯃꯥꯏꯅ ꯈꯥꯡꯉꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯒꯗꯕꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯥꯗꯣꯏꯅꯦ ꯚꯥꯏꯅ ꯍꯧꯖꯤꯛ ꯍꯦ ꯀꯃꯥꯏꯅ ꯇꯧꯕ ꯄꯇꯦꯜ ꯆꯦꯁꯇꯒꯤ GTV ꯅꯒꯔꯗꯒꯤ ꯁꯤꯅ ꯁꯥꯕ꯭ꯔꯥ ꯁꯥꯟꯅꯍꯧꯔꯕ ꯅꯪ ꯐꯖꯅ ꯊꯛ
ꯈꯕ ꯁꯥꯗ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯌꯨꯝꯗ ꯑꯦꯁꯤ ꯂꯩꯕ꯭ꯔꯥ ꯀꯨꯂꯔ ꯑꯗꯨ ꯇꯨꯝꯕ ꯌꯥꯕ꯭ꯔꯣ ꯉꯝꯕ꯭ꯔꯣ ꯑꯗꯨꯝ ꯏꯪꯉꯦ ꯑꯁ ꯍꯧꯖꯤꯛ ꯁꯥꯕ ꯂꯩ ꯉꯝꯅꯗꯕꯗꯣ ꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤ ꯃꯅꯤꯄꯨꯔ ꯉꯥꯛꯇꯅꯤ ꯁꯥꯟꯅꯔꯤꯁꯦ ꯑꯥꯔꯁꯦꯅꯦꯜꯁꯦ ꯄꯩ ꯂꯤꯠꯂꯒ ꯉꯁꯤ ꯑꯥꯔꯁꯦꯅꯦꯜ ꯉꯥꯛꯇ ꯑꯩ ꯂꯤꯠꯂꯤꯁꯨ ꯑꯩꯈꯣꯏ ꯖꯤ ꯇꯤ ꯕꯤ ꯅꯒꯔꯗꯩꯅꯤ ꯂꯥꯛꯏꯁꯦ ꯖꯤ ꯇꯤ ꯕꯤ ꯅꯒꯔ ꯅꯠꯇ꯭ꯔꯣ ꯗꯥꯏꯔꯦꯛ ꯃꯥꯅꯦ ꯕꯣꯜ ꯁꯥꯟꯅꯕ ꯌꯨꯇꯨꯕꯇꯒꯤ ꯃꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯁꯦ ꯁꯥꯟꯅꯔꯤꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯅꯤꯄꯨꯔ ꯉꯥꯛꯇꯅꯦ ꯑꯇꯣꯞꯄ ꯃꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯅꯦꯄꯥꯜꯗ ꯅꯪ ꯑꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯌꯥꯎꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯛ ꯇꯛ ꯇꯧꯁꯤꯜꯂꯛꯑꯣ ꯃꯌꯥꯝ ꯂꯥꯛꯀꯅꯨ ꯃꯤ ꯌꯥꯝ ꯂꯩ ꯚꯥꯏꯕꯤꯅꯣ ꯃꯤ ꯌꯥꯝ ꯂꯩ ꯂꯥꯛꯀꯅꯨ ꯋꯥꯎ ꯕꯨꯠꯇꯤ ꯑꯍꯟꯗ ꯂꯧꯒꯣ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯀꯥꯏ ꯅꯪ ꯕꯨꯠꯇꯨꯗꯤ ꯀꯣꯄꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗꯒꯤ ꯐꯖꯕ ꯇꯣ ꯕꯨꯠꯇꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯍꯣꯡꯉꯤꯀꯣ ꯃꯅꯤꯄꯨꯔꯗ ꯕꯨꯠ ꯌꯥꯝ ꯍꯣꯡꯉꯦ ꯇꯣ ꯁꯤ ꯃꯅꯤꯄꯨꯔ ꯕꯨꯠ ꯑꯍꯣꯡꯕ 2,000 ꯄꯤꯕ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛ ꯂꯨꯄꯥ ꯀꯌꯥ ꯆꯪꯗꯣꯔꯦ ꯌꯦꯡꯉꯣ ꯂꯨꯄꯥ 2 ꯑꯩꯈꯣꯏꯗꯤ ꯁꯔꯣꯖꯤꯅꯤꯗꯒꯤ ꯁꯦ ꯃꯌꯥꯝ ꯕꯨꯠ ꯌꯥꯝ ꯍꯪꯅꯕꯗꯣ ꯁꯤꯗ ꯂꯩꯔꯤ ꯕꯨꯠꯈꯩꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯇꯣ ꯗꯦꯜꯂꯤ ꯂꯩꯇꯥꯔꯁꯨ ꯃꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯂꯧꯔꯤꯁꯦꯀꯣ 2,400 ꯃꯅꯤꯄꯨꯔꯗꯒꯤ ꯍꯣꯏ 1,400 ꯃꯣꯏ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝ ꯇꯧꯔꯤꯌꯦ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯂꯩ 2,500 3,400 ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯌꯦ ꯇꯧꯁꯟꯅꯔ ꯄꯤꯔꯦ ꯀ꯭ꯋꯥꯂꯤꯇꯤ 2 ꯂꯩ ꯑꯇꯥꯡꯕ ꯈꯜꯂꯣ ꯕꯤꯖꯤꯅꯦꯁ ꯑꯗꯣ ꯍꯣꯏ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯍꯣꯏ ꯑꯗꯨꯗꯤ ꯃꯥꯜꯂꯦ ꯕꯨꯠꯇꯤ ꯎꯕꯗ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯃꯣꯏ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯃꯌꯥꯝ ꯇꯧꯅꯔꯤꯗꯅ ꯍꯧꯖꯤꯛꯀꯥꯟ ꯀꯣ ꯀꯝꯄꯤꯇꯤꯁꯟꯅꯦ ꯗꯦꯜꯂꯤꯗ ꯕꯨꯠꯁꯦ ꯑꯩꯈꯣꯏ ꯑꯇꯥꯡꯕꯁꯦ ꯁꯣꯔꯨꯝꯗ ꯈꯛꯇ ꯐꯪꯉꯦ ꯗꯤꯁꯀꯥꯎꯟ ꯂꯩꯔꯒ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯦꯃꯥꯖꯣꯟ ꯑꯣꯟꯂꯥꯏꯟ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯏꯁꯥꯒꯤ ꯁꯥꯏꯖ ꯈꯜꯂꯒ ꯕꯨꯠꯁꯤ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯐꯖꯗ꯭ꯔꯣ ꯍꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯌꯦꯡꯉꯣꯅꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯤꯒꯤ क्वालिटी याद रहे बुट की क्वालिटी है अमगा चहुम चमरी चतरुक तक याम पिनरबने हजिकान को बीबी एरेनिया हैब्रा मोय के तौनरी दा बी बुट एरिना गाना होय अदो लुपा चंगा चतरुक पिबा बुट ति फंगे अदुगी बुट ति को अखोई यादेबा अखोई सुमाइना ब्रांड ओइबे एडी गुंबा अदु दाम तो ओइते मोय अनि लौरे इसे चप मानना मणिपुर दे करोल बाग तकी लोबो गरी नि मैम यंगो तो मॉडल तो हम क्या है बा 22 की को पल्सर NS अमा मॉडल 125 तनी बसी जे अदो 54,000 याब्रा यादब्रा सुम यंगो मैम बॉडी के गा फजन तौद्रीबो को खरा स्क्रैच कुंबा सिदा खरा ले सुम बसी सेम गदो कैसे तौदेदा याम थी पोस्ट तारीदा आई सुम करोल बागती लौ हैबो नम मने मैम इंजिन यादी नुआइतबो वाखंदो इंजिन यादी हैबो नुआइतबो वाखंजे कैसे तौदेदा सिदे अखोइन सर्विस तौथो लोइना को गियर गा अदुगा सिगे मसे फजन तौथो इंजिन थाव मा चेंज तौथो केम तौरै दे पोस्ट तानी गाड़ी दे तुम कैसे तौरोइबा कै लै इंजिन जे खर नुआइतबा माले है वखन नुआइद्रि सिदे मपुजे चसे चलसे मैम सी कैनो रो पेट्रोल लो नत्रगा गैस लो केरोसिन करोल बाकी केरोसिन हालस भी इसिंग जु याइ लोय याइ मोइदे थौबा है को ए स्टार्ट तौरे सो मैम वीडियो सुमैना तौरगा लोसिनजरे याम वारे अहिंग ओसिलक्तोरे मुगा को वीडियो एडिटिंग सुम तौबा कांदा को साना लोयरगा अदो हयेंग से मु थबक चकनी छुट्टी लोयरे अदुना थबक तम एन्जॉय तौरगे मखा दाबा वीडियो मथंग दum मिंगविनरसे मैम लोसिला वीडियो बाय